ꯊꯥꯡꯖꯤꯡꯗꯨꯅꯦꯕ ꯆꯥꯎꯔꯦꯕ ꯑꯗꯨꯝ ꯁ꯭ꯋꯥꯏꯃꯨꯛꯇꯤ ꯑꯗꯨꯝ ꯆꯥꯎꯔꯅꯤ ꯊꯥꯡꯖꯤꯡ ꯁ꯭ꯋꯥꯏꯃꯨꯛꯇꯤ ꯑꯗꯨꯝ ꯆꯥꯎꯔꯅꯤ ꯊꯥꯡꯖꯤꯡꯗꯨꯃꯅ ꯑꯩ ꯍꯥꯏꯖꯅꯕ ꯅꯠꯇꯦꯀꯣ ꯁ꯭ꯋꯥꯏꯃꯨꯛ ꯆꯥꯎꯅꯦꯕ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯈꯨꯖꯤꯟꯒ ꯁꯪꯕꯒꯁꯦ ꯐꯪꯗ꯭ꯔꯕ ꯂꯥꯏꯐꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯪꯉꯒ ꯂꯩꯇꯥꯗꯤ ꯅꯨꯄꯤꯒꯤ ꯂꯩꯇꯦꯡꯉꯤꯗꯅ ꯀꯦꯕꯒꯤꯁꯤꯁꯨ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯁꯥꯎ ꯌꯥꯗꯦ ꯃꯌꯥꯝ ꯅꯥꯀꯟ ꯑꯃꯅ ꯄꯥꯏꯔꯒ ꯃꯣꯕꯥꯏꯜ ꯅꯥꯀꯟ ꯑꯃꯅ ꯄꯥꯏꯔꯒ ꯅꯥꯀꯟ ꯑꯃꯅ ꯑꯁꯥꯕꯁꯦ ꯍꯩꯅꯕ ꯇꯧꯕꯁꯦ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯈꯤꯗꯔꯦ ꯑꯗꯣ ꯉꯥ ꯑꯀꯪꯕ ꯂꯩꯇꯦ ꯑꯗꯨꯅ ꯉꯥ ꯑꯇꯦꯛꯄꯅ ꯇꯥꯎꯔꯒ ꯑꯣꯏꯅ ꯑꯇꯦꯛꯄꯗ ꯐꯖꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯔꯒ ꯑꯣꯏꯅ ꯇꯥꯎꯕ ꯁꯦꯒꯥꯏꯔ ꯍꯥꯟꯅ ꯍꯥꯏꯐꯦꯠ ꯇꯥꯎꯊꯣꯛꯑꯦꯗꯅ ꯑꯗꯨꯒ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯔꯒ ꯑꯃꯨꯛ ꯃꯩ ꯄꯤꯛꯅ ꯂꯩꯊꯔꯒ ꯐꯖꯅ ꯇꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯐꯣꯂꯣ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯊꯦꯡꯅꯔꯒ ꯌꯦꯡꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯕꯤꯕ ꯇꯥꯔꯒꯗꯤꯀꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯆꯥ ꯑꯃ ꯇꯧꯁꯟꯕꯤꯔꯝꯃꯣ ꯀꯣꯃꯦꯟꯁꯨ ꯊꯥꯗꯕꯤꯔꯝꯃꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯒꯦ ꯉꯁꯤꯁꯦꯀꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯝꯂꯞꯄ ꯃꯇꯦꯛ ꯁꯦꯀꯦꯟ ꯈꯔ ꯈꯛꯇꯪꯒꯤ ꯑꯩꯅ ꯎꯠꯆꯈꯤꯕ ꯀꯩꯅꯣꯗꯨꯅꯦꯕ ꯑꯩꯒꯤ ꯀꯩꯅꯣꯗꯨ ꯆꯒꯦꯝ ꯄꯣꯝꯕꯗꯨꯅꯦꯕꯀꯣ ꯑꯗꯣ ꯄꯥꯈꯣꯟꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯄꯥꯈꯣꯟ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯉꯥ ꯑꯀꯪꯕ ꯌꯥꯎꯗꯕꯒꯤ ꯉꯥ ꯑꯇꯦꯛꯄꯅ ꯉꯧꯔꯒ ꯇꯧꯔꯒ ꯊꯥꯛꯆꯜꯂꯒ ꯍꯥꯎꯅꯕꯒꯤ ꯃꯑꯣꯡꯗ ꯑꯩꯅ ꯇꯧꯔꯒ ꯍꯥꯎꯅꯕ ꯊꯨꯝꯅꯕ ꯃꯑꯣꯡꯗ ꯊꯣꯡꯖꯜꯂꯦ ꯑꯗꯨꯒ ꯊꯥꯡꯖꯤꯡ ꯑꯃ ꯃꯦꯠꯊꯔꯦ ꯊꯕꯤ ꯌꯥꯎꯔꯦ ꯎ ꯃꯣꯔꯣꯛꯁꯦ ꯑꯩ ꯆꯤꯛꯄꯗꯤ ꯉꯝꯃꯣꯏꯀꯣ ꯁꯨꯝ ꯐꯖꯅꯕꯩ ꯊꯝꯃꯤꯅꯤꯀോ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯑꯅꯧꯕ ꯊꯦꯡꯅꯕꯤꯕ ꯌꯥꯎꯕꯗꯣ ꯀꯥꯎꯗꯕꯤꯗ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨꯀꯣ ꯑꯗꯒꯤ ꯐꯦꯁꯕꯨꯛꯇ ꯊꯦꯡꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯣꯏꯇꯥꯔꯁꯨ ꯐꯣꯂꯣ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨꯀꯣ ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯟꯅ ꯊꯛꯀꯦ ꯑꯗꯨꯗꯤ ꯂꯦꯛꯆꯔ ꯇꯧ ꯂꯩꯗꯧ ꯁꯣꯛꯄꯗꯤ ꯑꯩ ꯉꯁꯤ ꯏꯊꯟꯗꯅꯤꯀꯣ ꯉꯁꯤ ꯏꯊꯟꯗ ꯇꯥꯔꯕꯅꯦ ꯉꯁꯤ ꯏꯆꯥꯅꯨꯄꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯦ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯌꯥꯎꯗ꯭ꯔꯦ ꯏꯆꯥꯅꯨꯄꯤ ꯌꯥꯎꯕꯅꯔ ꯀꯩꯅꯣꯁꯨ ꯈꯪꯗꯦ ꯀꯣꯃꯦꯟꯠꯁꯀꯁꯨ ꯂꯣꯏ ꯊꯤꯡꯖꯜꯂꯦ ꯑꯗꯣ ꯉꯁꯤ ꯏꯆꯥꯅꯨꯄꯤ ꯌꯥꯎꯗ꯭ꯔꯦ ꯃꯥꯁꯨ ꯃꯥꯒꯤ ꯆꯥꯈ꯭ꯔꯦ ꯇꯣꯉꯥꯟꯅ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯍꯥꯟꯕ ꯆꯥꯛꯈꯣꯝꯁꯦ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯨꯛꯇꯪ ꯏꯟꯖꯔꯛꯑꯝꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯂꯧꯈꯠꯂꯒꯦ ꯍꯥꯎ ꯊꯥꯡꯖꯤꯡ ꯃꯦꯠꯄꯁꯨ ꯍꯥꯎꯔꯦꯍꯦ ꯈꯣꯝꯅꯤ ꯃꯆꯤꯟ ꯊꯤ ꯍꯥꯏꯅꯤ 하울에 당신 몇 번 가자. hawaija yauraga nai khairamine karigi mahau thoidon inaw nupiga sabina janne ikai ne yadre ithana nai sala age duna Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn akwai jumlum da dik hangde thangjing ama da akwai gi mi manga tok chabada met aga chabada thangjing met pa chabada adum ya ba thangjing do ne ba chawre ba do swai mukti dum chawra ne thangjing swai mukti dum chawra thangjing dum man ai hai je nam ne te ko swai muk chaw ne thangjing do
lupa chamaga kunthra pi thangjing am da yai paisa ba mu de ha Papa sao ba cao ấy Ini Sarah đọc số, anh là Sarah đọc số. Rồi nè, cái chân là đó. Ăn trong trà kìa. Mày làm ấy nữa. Isa nupiga sabada mayam na comments torok pa yada bagi ato ba video da torok pa das ay na nungay ta ba kunungay ta zi Pana ko na mo bang to kasi nga mudram na siya. Hora. Ko na mo bang to kasi ko mayam lo itung ka to kasi na music sound ju yaute mi ki sound ju yaute lo yaudra. Nó ngoài chứ xong có dần mi tum thì ngày tàu sẽ bé ra cài em đã lang này đã mỗi xuân ngoài tập khôi xuân ngoài tập hả không nhận biết hả rồi tôi sẽ lại nga mà sẽ giao với nó số mà hao thua liền nè và con giao đầm nhá hả chị gặp chị ba cái bụng sát sát này yaga yauda ba handa ka tadi fur pa chalaga sabda nu wajara ne
लाइफ से खोदी नुपी नि गाना खुजिन गा संगबगा से फंगद्रबा लाइफ ने बखोई के पुंसी अदुबो संडे से मैं इसागे छुट्टी हो रहा है अदुगा मंडे से मैं छुट्टी लौबने अदुगिने नेल पॉलिश संगा यावरइस नत्रदि सि फंगबजा नत्रे खोई पुंसी नुंगामदै नुमिताबो हॉस्पिटल दा लोरे नुंगा अदि मैं आइगी थंजिंग से आई कोना तुपचा होरगे अदुगा कोरसु तुपगे मोरसु सागलए अदु मथंगदसु नुंगाइबा हाइदी मथंगदसु अनौबा इंजांगा लोइना ना इमुबांग अमा मुदुम पुरगा लाकपा ngamba ओइजगे को मैं